Imphal West District Police ki yamna chawna mai pak operation amada Imphal West Commando ki team amana international market ta lupa crore tara henbagi senfom oigadaba kani kg samaga kuntra taruromga konana truck ama amasung truck driver ama phagat pangamkhrai. The Manipur Schedule of Race MSR listing ani kunitoi puthokrai MSR listing ani kunitoi puthoklabanina construction works ta hena quality laihanba ngamlagani haina Chief Engineer KS Tembana phongdorakle. International market ta lupa crore ani lakh yankai rom oigadaba mayai kaba chinjak sungbada sizinaba poppy straw kg listing ahum gram chani yankai myo amadagi Bisnupur Commando amasung Moirang Police ki apunba team amana phagatkhrai. Tupul landslide nansin kiba awat pami sing tibagi thabak lagliba irai namit fawba satharaba matung makatana tibagi thabak sathagadra satharoidra haibado mifam amana leplagani anoba si bahagchang amata phangba ngamkhidre. Kurumjari Mami TV Prime Time Manipuri News meeting tabir singbu LUXMI KONGKHAM na taram nokjari pausanong pizari. Imphal West District Police ki yamna chawna mai pak operation amada Imphal West Commando ki team amana international market ta lupa crore tara henbagi senfom oigadaba kani kg samaga kuntra taruromga konana truck ama amasung truck driver ama phagat pangamkhrai. Kani purakpa truck ado ngarang numidang Imphal West ki minuthong mapadagi district asigi SP KHS Shibakanta ki mereng makhada Police Commando ki team amana chathaba operation da phagatkhibani. Kani faba duga mari lenana ngasi Imphal West SP ki conference hall da pangthokpa paugi mifam amada Imphal West ki SP KHS Shibakanta na hai kani singasi plywood haptuna purakpa truck amadagi ngarang numidang pung 3:13 rom taba duwaida minuthongge MMTA area maya dagi fabani operation adu akaknaba paw ama fangbadagi Imphal West ki SP ki meeting makada district asigi commando ki team amana phagatkhibani. Kani sing adu drug adugi truck adugi samtoklaba compartment amada amade mamangi dashboard ta lotuna purakpani police na truck adu check tawbada samdoklaba department amadagi ngakpigani compartment amadagi kani packet chamaga guntra mathoi phagatke loinana makhatana check tawbada truck adugi mamangi dashboard ta kani packet taret amaga phangke kani sing adu puna kg chamaga kuntra taruka gram ahum lumi international market ta lupa crore tara henbagi senfam oigani truck adugi driver aduna Rajasthan gi Jodhpur gi Indranagar dagi Sadiq Muhammad Chahi Nifumari kawe mahakna haidorabagi matung ina polam singado sakang daba miyoi amana Rajasthan gi Jodhpur da leiba Om Prakash kauba miyoi amada pinaba sinarakpani haiba khangbangamlei kani sing ase sinarakpa miyoi adugi tigana ba police na akan mamongda khonari faraba miyoi ase kani sing ase ga konana Imphal police station na case ama lokhatuna makha taba investigation satana ba thabak paikhatpa haure haina mahakna makha takhi. Taro makai taba dwaita truck ama registration number RG19GG0025 haiba registration number si haba fly puba adugumba truck ama koi intercept tawi minuthongi MMTA area da masigi si already specific information ama leibina koina executive magistrate or some gazetted officer sing loina koi mafam da kausal laga koi vehicle sing gari du koi thi bahumbagi thabak chathabani thi bahumbagi thabak chathabadu da gari gi body gi makha thabak sauta cancel tawraga compartment ama yawba thengrakhi compartment du koi gi witness ke ma amalo yawraga koi necessary formalities tawraga koi hangdok ko matungda compartment du da 131 packets of suspected opium local parlance da kani hariba pochakchi oigani na thajaba packet chama gunthra mathai thengnei aduga gari do amuka hanna further check taw matamda driver gi dashboard mamang da another 7 packet amaga thengnei adu total 138 packets ni poi thengnabasi 138 packets sing si koina weight on matamda punna 136.03 kg lay Sadiq Muhammad 44 years son of Safi Muhammad of Indranagar Jodhpur Sangria Fanta Sangaria Jodhpur Rajasthan haiba driver asi gari sita mathanda lakibani moisi Rajasthan da transport tawdagi sidagi pochi hapaga puraga chatpada koi intercept tawbuni adna driver sita hangba matamda Rajasthan dagi Om Prakash haidana Jodhpur da leiba mahak na contact tawga mangon da pigi damni mahak na contact tawga pochi si local mi amadagi pochi hapalakuni si international market tadi si about 10 crore mukti hoiginin khale international market kel tadi si
1.5 crore गुम होइगद्रा 1.5 crore की चांग दो होइगनी पता नहीं है देखो पहला ये क्या है पियो पटी पोंटो है वीडियो कौन सा चीज kayak anu क्या सुन कैसे kita Building works amasung road and bridges works haina mingthonba tongan volume ani yawba anoba the Manipur Schedule of Rest MHR lisingani kunithoi ngase Public Works Department ke Chief Engineer ke stamp bana phongkrai MSR lisingani kunithoi puthok labanina construction works ta hena quality laihanba ngamlagani haina Chief Engineer ke stamp bana phongdorokli Hiramasagi matangda ngasi Chief Engineer PWD ki conference hall da pangthokiba paugi mifam amada ke stamp bana hai building amasung road and bridges works haina tongan volume ani thokna puthokliba asi mamangda amukta tawkidre ngasi puthokliba asina ahan mane mamangda di PWD stat works building amasung national highway works amade atopa mapan gi funding works ki tongan ba schedule rates singoina chanarani hauziki national highways ki Tabak oigera natraga stat ki funding works oigera stat asita shuriba tabak kudingmak red schedule amagi makada chap manaragani hariba red schedule ase Manipur lengha ki department kudingmak amasung stat asita leiriba public sector undertakings private sector builders architects amadi tongan ba entrepreneurs singda standard documentary reference oina season naragani loinana atopa stat ki company singna stat asida tabak suba matamdaso MSR lisingani kunithoi ase chanagani ngasi puthokliba MSR lisingani kunithoi ase housing market da fangliba construction material amade Ministry of Road Transport and Highways na piba standard data book lisingani tara mapan ase fazana nainaraba matung da sembane mamang da leiramba MSR da yawba arana soi amade complaint laikiba khudingmak MSR lisingani kunithoi asidadi semdok sadok lei nauna semliba MSR lisingani kunithoi asidadi complaint laikani thazade mamang da di MSR lisingani tara taret ki makada estimate Sharambana maram oiraga thabaki red ase hauziga changdamnabada yamna pikpadagi quality control taunaba honabada awaba oikidaba nate hauziti MSR lisingani kunithoi gi makada estimate shagadaba maramna construction work da hena quality maintain tawba ngamlagani loinana hairiba MSR lisingani kunithoi asida samdok sadok ningba yawrabaso department da khangalakpa yagani karigumba maram charabadi kumna yengsilaba matung madu samdoknaba honagani ngasi puthokliba MSR lisingani kunithoi ase khudaktagi chanaba hobada lengangna so ayaba piragle haina PWD ge chief engineer Kate Stambana makatana phongdoke Manipur Schedule of Rates है मसीगी मरुवै बिसिना कइदोगे बो PWD द नतना public health ओइरो irrigation and flood control ओइरो any engineering department even center की लाइरिबा agency सिंग से मोइ स्वाइ से इस थबक तौतारगदी कोई local schedule of rates दा base तौरगा estimate सारकनी अदना मसीगी एखोन ngasi phongjariba schedule of rates की या मरुवै बिसि मस्वाइ दनी aduna ikon su khara hena masi section na tahu da ba ya da bani na admaina tawjaraga ngasi gi schedule se pudokshe bani hena ai thamjage 2017 gi rate se tawna sabada rate pick pana maru moiduna khoi lamben phatre aduga construction quality sing se laitre haidana mayamna print da kaida aduga mayam any thikada na kaina mod mayam mama pibi budu ngasi dagi di anobo schedule si sinaraga अखोइदा खितंग असोनबा पार्ट अमा लेरंबा दो कोइ लौथोकप ngamagani haiba aduga schedule asi phajana ngasi dagi di adum adopt toba hobiru haiba appeal se tawjaraga ilosinjage Manipur ki Chief Minister and Biren ki mereng makada changselagli war on drugs 2.0 ki khongjang ki sarugama oina ngase international market ta lupa crore ani lag yangkhairom oigedaba mayai ka ba chinjak sungbada sizinaba poppy straw ke zilising ahom gram chani ge yangkhai mi amadagi Bisnupur commando ma som moirang police ki apunba team amana fagat pangam khrei Faraba miyoi adudi Rajasthan ki Jodhpur dagi Bansi Lal Chai Tara Mapan apokpa Baiparam kawe
poppy straw-sing adu mahakna registration number RJ19GB5912 oiba tata truck amada haptuna purakpani hairi hiram asigi matangda Bishnupur District Police ke Additional SP Ops Roni Mayengbam na hai District asigi SP and Herozit ki mireng makada Bishnupur Commando gi ASI Prameshwarna luchingba team amana ngasi ayo pung 9:13 rom tabadu aida moirangang khalak wai electricity colony manakta frisking checking sathake maduda Jorjanpur gi godown amadagi ki home singna yomshilaga poppy straw ado bag chaniga tara nipanda haplaga purakpa tata truck asi fagatpangamke faraba truck driver Bansi Lalbo ahanbagi oina wahang pahong sathabada poppy straw sing ado Guwahati faba puraba matung Rajasthan yona pugadabani haiba khangbangamke faraba myoy ado makha taba investigation ki damak Moirang police station da polam sing aduga konana sinakre haina Roni Mayengbamna makatana fongdorake अखोई ऑनरेबल सर शांति लापीरगा अखोई कमांडो सिंह डिस्ट्रिक्ट पुलिस की मैम थागत फोंदोपीरंबगीदमक्ता सार हाइंगाई लेतना अखोई पुलिस डिस्ट्रिक्ट बिशनपुर की तरफतगी हाइंगाई लेतना सर को थागतजरी सर को थैंक यू हाइदना अखोई एप्रिशिएट तौजरी असुंग एप्रिशिएशन मैम अमा तौबिसुना अखोई मोटिवेशन थौना अखोई हापीरी अदुना तुंगदसु सिदगी हेना चावबम अचो अचोब मैम फाब ngамदब इनोट अखोई मोटिवेशन हापीबिरक्ता थैंक यू हाइना अखोई साइडगी हाइजरी Amaromda Fagalaba Polam Singado, Moirang Police Station da Puraklaba Matong, Moirang Assembly Constituency MLA Tongam Santina Yangsin Kray, Loinana, Polam Singado Fabada, Achoba Taudang Lokiba, Police Amadi Commando Personal Singda, Sel Oina Lupale Sing Contra, MLA Tongam Santigi, Mike Digi, Ponin Togat Boina Kosinake. Mamang thagi tang kunmapan ahing da thokiba chupol landslide nansan kiba award pamising thibagi thabak lagliba irai numit fawba satharaba matung makhatana thibagi thabak sathagadra satharoidra haibado mifam amana leblagani anoba si bahakchang amata fangbang ngamkidre tare thiba khangdana leiri Official oiba paamagi matung ina ngasi ayu angan badagi National Disaster Response Force, State Disaster Response Force, Assam Rifles, CRPF, Manipur Police amadi Manipur Fire Service ke personal satret handbana tungan bakulai sizinaduna thiumbagi tabak akan momongda sathari kunza singna mating pangduna ngasi sathakiba rescue operation aduda asi bahakchang amata fangbang ngamkidre rescue operation ase lagliba irai numit fawba sathakigane karigumba irai numit fawbagi manungda award pa asi bahakchang singado fangbang ngamdrabadi makhatana rescue operation Sathagadra Natraga Satharoidra Haibado, Thangs and Numita Pangtokadoriba review meeting na Lepkani Haina, official Oiba Paus na Makatari. Haukiba Numitarani gi Mamangdagi, Chatharakiba rescue operation aduda, landslide aduna maram oiraga, like Idabamyo Yankai Marigi, Asiba Hakchang Fangmangam Kray, Taret Tiba Kangana Lady. Panba Yabadi Territorial Army gi personal nifu humdoi landslide asida Nansin Kibane, Housing Fawda personal nifunitoi. Fangbangam Kray, Masigi Manungda Tara Humdoi Amadi, Ahan Banumita, Hingna Funkibani, personal Kunmapanamana, Asibahakchang, Wina Fangbani, Territorial Army Gitibang Amdana Ladiba, personal Asi Amakatangare, Baraksida landslide Duda Puna, Myoy Humfutara Mapan Nansin Kibagi Manungda, Asibahamasung, Ahing Bahakchang Puna, Humfutara Nitoi Fangbangam Kray, Masigi Manungda, Hingna Funkibam Yoina Tarani Pane, Yankai Marina, Asibahakchang, Wina Fangbangam Kibani, Taret Amana Tiba Kangana Lady, Haina Basta Makatari. COVID-19 positive oibagi chang tamna hengalagli hokiba pung kunmarida myoi jamri gani funi thoi covid test tawbada myoi khumfutara nauna COVID-19 positive oibaga loinana positive oibagi chang chada tara manga 10 nipan yokre COVID-19 command control room dagi ngasi numidang wairam pung manga fawbada fangba paw amagi matung ina myoi tara nipan naba faduna disaster kray active case chaniga humfunipan leiri COVID laina asidagi ngakthoknaba lengangna paikatpa thokselamagi makhada myoi kya amaso numit khudingi COVID vaccine kapthokli COVID vaccine kapthokiba masingna ngasi fawbada myoi la kunmapan listing marifutara chaniga humfutara nipane haukiba pung kunmari da D type oxygen cylinder chamaga kuntra humdoi amadi B type oxygen cylinder taramapan Manipur gi tongan ba ana laing sangsingda fanganpa ngamkre haina COVID-19 command control room dagi fangba pasta makhatari Imphal West District ki Segmai Thangale Kaida Oxing African Swine Fever positive oiba thengnare makatana laina asi atopa mafam singda sandokta ba containment measures lokhanaba Imphal West District ki DCTH Kiran Kumar na order ma thokre DCTH Kiran Kumar gi order aduna hai Imphal West District ki Segmai Thangale Kaida African Swine Fever gi positive oiba case thengna badagi
The Prevention and Control of Infectious and Contagious Diseases in Animal Act 2009 Section 6 ki makada Segmai Thanga Lekai asi African Swine Fever ASW gi control areas oina khudakta gi lauthokle hariba act asi gi Section 17 gi makada paikhatpa containment measures ki sarukama oina control area gi manungda leiba ok amata mafam adudagi puduna chatpa yaroi ok amasung okimit amade makhoi gi machinja ka mari leinaba polam amata yonba yaroi ASW gi positive case thengnariba mafam aduna konba kilometer amagi radius asi infected zone ni haina lauthokle aduga kilometer 8 gi radius na konba mafam singna surveillance zone oiragani kanagumba mioi institution na traga organization singna hariba chana kanglon singa sigi wangmada thabak toram labadi eki matung ina matik chaba serak bigani haina DC Kech Kiran Kumar gi chorol aduna makataragle Babu Ram Jagjivan Chatravas Yojana gi senthang makada Manipur lenga ki Movets na thanga moirang ngapigani thanga government high school da pabung chama ki capacity oiba Bisnupur district ki ani suba schedule caste ki mahairoi nupi khakta ki hostel ama ngasi thanga SC ki MLA Tongbram Ravindro amade JDO John for Bisnupur TS Tikendra Zitna hongnabi matung ina sangaduna miyam da kusinakre Thanga high school na sinduna pangthokba SC girls hostel sangabagi thoramadda Thanga SC ki MLA Tongbram Ravindro na hai mahagna SC ki MLA oiba ani suba term asigi pandam ama oina SC da education sector amadi health sector da henma mideng thamduna ate SC singdagi hena chakot hangani ngasi sangariba girls hostel asina lairaba ngamina namna khundaba SC ki nupi mahairoi sing SC ki wangmalana mahitamba thaba ngamjadaba singda chauna kana ba phiragani loinana masigi khudong chaba se aikhoi puna lomina si haina mangna phongdokhi I hostel sina koi thang ke le sector da own ba chau ama kana ba ko kan hai ba si ya che ba tha jai si koi thang ke le ri am le provide da adu si koi ken de ri la kana ba ma hostel sin pi le chima ko sa ne hotel Thoram aduda saruya kiba JDO John for Bisnupur and Tikendra Zina hai ngasi sangari ba hostel asi tharaga Bisnupur district schedule caste khaktagi oiba hostel ani sure district asigi manung dalaiba schedule caste singna khudong chaba silomina duna education sector da hena chokhatpa district ama ohelasi hana so mangna phongdokhe Assam ki Hozai Gobindpurda Kundalaita duna laikraba maitei furup ki iraisa singna Manipurda igi khongul liba lakpagi khongchat ka mari lenana ngase Moirangi ibudau thangjing khurumba lakpada Moirang Assembly constituency ki MLA Thongam Santina Harau Tyamna okrai Mamang ta Jun ki tang tara dagi ireng bam rajena luchingba angang yauna myoi kunmari na saba tim amana lakiba khongchat adu ngase Moirang yaurakhibani Makhoibu constituency asigi MLA Thongam Santi gi Moirang film laikai da leiba MLA office ta Harau Taramna opaga loinana Moirangi culture amasung yalongai gi wari kaya akang ahi singna liduna tahanki loinana MLA Thongam Santi gi maikadagi Moirang kanglei rol da yumfam oiba lairik singsu kudol tamki Amuko ki Vice President Gandhi All Manipur Women Voluntary Association ki General Secretary KHS Sujata Moirang Kendra Apunba Mera Paibi Imalup ki President K Padamona Chingba Myoy Singh yauna pangtoki batharam aduda MLA Thongam Santina hai Sahi lising ani helaba Moirangi puwari asi yaudana Manipur gi puwari asi mapung fadi hainaribani lol amasung mayaki pukai thana leiba maitai haiba purup asi ngasidi miram gi chanabida thawai yauba singna isagi chanabibu tungoina rakle masina maram oiraga ngasidi purup asi mut ki gadra haibagi mipaiba poktabanate Manipur gi wangmada choina khunda leita khraba maitai singnade ngasi su makoi gi pongna fam lamdam Manipur bo kayagi matik ningjai haibase lagliba khongchat asina mayak sengna takle Mami samsik lalaba Moirangi puwari asi tunggi mirolna khangongnaba lup kayaga loinana thijanabagi thabak changchinba hore Masida akhang ahi singna su mateng pangbiu haina MLA Thongam Santina makatana appeal tawkhe अखोई कल्चर दगी लाभ तनबा अयम कन होने जरगा एजे एमएलए मोइना कोई मैतई हाइबा फुरुप मसा से मांग खिगद्रा मरदि अखोई कल्चर अखोई आइडेंटिटी अखोई द ngak चद्रगदि मीगी मसा दुना ngak कद्रा कल्चर याउद्रबा कल्चर मांगद्रबा आइडेंटिटी याउद्रबा अखोई खुदाय अखोई फुरुप तो नरमाइदा अखोई फुरुप नेना अखोई हाइबा ngomगदोइनो लापना लेबिदबसु नकना लेबिदबसु मैतई अखोई कल्चर अखोई आइडेंटिटी से मांगदनो मतम खुदि तो होटनबियो हाबेतुनि अगी साइट के अपील तौजनिबस
Manipuri Students Federation MSF ki thomi singnang asi jury parking dharmasala amadi alu gali da leiba single use plastic ki polam sing yonba dukan mari da drive sathaduna yamlaba plastic coated paper plate thermocol amadi polythene bag na chingba plastic ki polam kya fagat kre Drive aduga mari lenana ngasi Kwagathil Thongnawjam Laikai da leiba MSF ki office da plastic ki polam sing ado pawmi singi mamang da puthoklaba matung pawgi mifam ama pangthokre pawgi mifam adu da MSF ki General Secretary Hizam Roshan hai ngasi MSF ki thomi singna single use plastic ki drive ama jury parking amadi alu gali da chathakibane drive adu da tungan ba plastic ki polam sing yonba dukan mari dagi yamlaba plastic ki polam sing fagatke Single use plastic tingbagi kongthang oina state cabinet na lawkiba warif ama May 19 da approve tawduna Manipur plastic policy semnaba notice thokibane adubo ngasi Manipur gi yamna maru oiba mafam ama oiriba Khwairamban Kaithal gi akoibada single use plastic tingbagi thabak amata paikhatpa ude hiram asigi matang da committee ama so semkibane hauji fawba hiram asida action amata lawkhatana leiba asi angakwa fawe ngasi malem asida single use plastic na akaiba kaya ama pire haiba asi khangnarabo afamne phibam asida mari leinaba authorities singna janaba thabak paikhalaktrabadi kunai asi mutkiba yabagi phibam lai asigumba phibam singa se leibana drive asi chathabane ngasi fagaleba plastic plate singa se Manipur pollution control na authorized toba collection center da sinagane lamdam asida leiriba dukan singna athingba thamliba plastic sing yonbigano lengang na athingba thamliba plastic ke polam singa se matangda Miyamda mamutana khanghandana thamliba ase nungaite masigi matangda miyamda mamutana khanghanaba khongthang paikatfam thoi haina mahangna makhata ke Manipur ki cabinet minister na May gi date 18 2022 gi da koi approve tawgi koi Manipur plastic policy haidana forest and environment climate change department na koi ki notice ama khak su laigi hairiba notice asida su panli mayek sengna Manipur plastic policy 2020 amari regulation framework adi action plan haibna singba koi semduna makhata na koi thabak paket pa hokrabane hairiba thabak sing asi Bishenpur district tadi koi laukthokhiba laikre kunai sigi mayai oiriba Imphan Khwairamban bazar oiriba mafam sidadi koi ngasi bokta karigumba department amtana ngasi bokta action lokholakta na tumina sum election base koi yam angak phawi asi kunai sida malem sida koi environment gi factor da adugi mati akai ba pire habase koi khangnarabani tasengna hairiba koi gi plastic asing khangna una hairiba department sing asina thabak oina paikhalaktragadi ngasi kunai se mutcha ba yabagi hena awa mafam ta na ohelli adugi damakte Manipuri Student Federation MSF na ngasi koi drive ama koi chathabane haina koi thamjage Lagliba July 19 da pangtokadoriba President election amasung India gi National Capital Delhi yauna state amasung Union Territory kharda pangtokadoriba Mikhal gamari leinaba ballot box ballot paper special pen amasung election gamari leinaba seal tawba pochai sing Election Commission of India na Legislative Assembly Secretariat da thadopa hokre hari Election Commission of India ki Joint Director Media na Thadorokpa Charol Amana Hai New Delhi ki Nirvachan Sadanda Numit Nini Chofna State Union Territory da Election Material Singh Thadokibado Chief Election Commissioner Rajiv Kumar amasung Election Commissioner Anup Chandra Pandey anigi mideng makada chatakibane ballot box sing amade election material sing ado Nirvachan Sadan New Delhi da security ki checks and tharang matik chana lokhalaba matung amasung fazana yengshilaba matung da Assistant Returning Officer ARO Singda Kusinabane election material singadu lobalakpa ARO Singda Delhi Police na score tawki amadi material singadu loba numit adumaktada magi state union territory singda halanki hairi Repertory of Wariliba Manipur amadi Sri Radha Madhav Satsanga Lukap Punakosam Naduna Ngasidagi Hauna July 13 fawba numit mangani subna sathakadaba Wariliba Festival ngasi Wahingbam Laikai Delaiba Sri Radha Madhav Mandopta Hodokre Sangit Natak Academy New Delhi ki medeng makhada pangthokpa Wariliba ki festival aduda Art and Culture ki director L Kishore Zed Sri Radha Madhav Satsanga Lup ki president H Buddha Sandra Sharma amadi NEZCC Dimapur ki members su oriba Sahitya Academy awardee Sarachan Thiamna mathang sena chief guest president amadi guest of honor oina sarya ki Tharam aduga mari lenana Art and Culture ki director L Kishore Zed hai Wariliba khangnatana Manipur ki narrative art form sing asi mangsil lagliba asigi maram kupna thidokpa mathau tai nauna hauragliba miro singda art form asigi mahau karamna amade karamba pambai sizinaduna khangangani haiba asi thidokpa changi Wariliba haiba art form asida lamdam asigi culture amadi tradition ki machak suna yauribane masini yamna mari
maru oiriba se karigumba machat sing ase ngasigi mirolna nainaduna yokhatba mathau tai art form sing asigi manungda cheliba ichel asina ne ngasi lamdam asigi chahili sing ani hanbagi puwari ama leire I haina taklagi ba se art form asibu shagatnaba honabada aikoigi ipai pu singna laukiba thodang aikoina kawfam thokte asigumba art form sing ase tung koina leihonaba pumnamakna honamina se haina somana makha takhi ayamba art form sing ase hoji ekhoi matangi hongai ba ichel amadi chakhat pagi civilization gi hongai ba ichel asina matang sum ichel asina tawta khidana lukhiba amadi lukhi gadoraba adugumagi thak adu yorokpa art form sing ase maruoina ekhoi gi narrative art form sing asini sumnagi wari liba kaktanate atopa art form sing leiriba pena phamsak adagi wari liba di kharabu keno wari line haiba thibadi ekhoi tasena koi taba pawda bangatre masibu ekhoi seba phangminaba oja guru pawda thibadi am wana thol aduna hairiba art form sing asi mangtharakpagi maram asisu ekhoi mun khanthaba amasu darkar oi maram di kari no civilization gi hongai ba pot asina ekhoina matam amada ekhoida leiramba demand sing ado ekoi hojikti leiraktre education gi system hongai ba jikan gi angang sing da lairik pu tamnana ba honaba chatnana ba school kanana ba lairik nambo poraga school nomagi school kaba ayuktagi school kana ba honaba hore mo halaga homework tamnana ba honaba adagi tuition na mukchatna ba honaba madugi angang sing duda nate magi mama paso involved tawrini madugi marak aduda kalai digi wari tabagi matam sangdoino Village Defence Force VDF Singda Piriba Thagi Honorarium Hangar Hello VDF Singi Tonganba Battalion Ama Thamo Amasong VDF Singna Lauriba Tabak Tauriba Tabaka Chanana Rules and Regulations Samduna Tatara Humdogi Awamal Fangalu Haiba Wafam Sing Manipur Lengak Takshin Duna Kaksing District Langmaidong Kaitel Makalekai Community Holder Wakami Fam Satakre Kaksing District BDF Guardian Association Sinduna ngasi chatakiba wakan mifam aduda Haubizam Ongbi Memcha President Kaksing District VDF Guardian Association apawmi singda hai aikoigi kunai asida VDF isa singna lauriba thodang asi araiba thodang nate police personnel amadagi tadana ahing nungtil naidana mathau tawribane adum oinamak VDF singda lengangna piriba thagi honorarium asi hauziki matamga suki matek chanadre Nomada season ariba pochegi mamalna atiapangna wanglakpa asina VDF sing imung manung punaba honabada awaba ama oire Manipur lenga ki Chief Minister N Birena VDF singna hona zariba awaba kaya ase ubiraga matamga chanana honorarium BBO macha singna thengnariba awaba kaya ase mama aibi singna yengbada warakpadagi wakan mifamgi khongjang ase changsilakpane wakat tabiraktrabadi mama aibi singna makhal makha kaya gi khongjang sing changsilakani haina su mahangna phongtokhi District Agriculture Office Thaubalda Urea Launabagi Che Thazil Lakraba Thobal Amasong Kaksing District Kilomi Singda Hayengdagi Urea Piba Hauragani Haina District Agriculture Officer Thobalgi Maikedagi Kangalagli Hayeng Piga Tauriba Urea Se Token number 1 dagi 150 Faubane Aduga Matangi Numit July gi Tang Tara Mangadana Token number 151 dagi 300 Fauba Pigani Token Paibam Yoi Khaktana DAO gi Officer Laktuna Urea Lauraba Yagani Makatana Urea Yenbagi Pau Media gi Thongda Kangalakani Hairi Maitai Singi Pari Purigi Kongul Liba Athoba Singi Mafam da Haika Leka Tamba Amadi Maitai Singi Maruk Eba Laifam Singda Lai Kurumna Balakiba Asamgi Hozai Dagi Lakba Tim Ama Moirang Tangzing Kurumlaba Matung Lai Kamichigi Maruk Eba Myoy Singa Unakre Haina Amukona Thadurokpa Cherol Amana Hairi Cherol Asina Hai Amukogi Assistant General Secretary Ningthozam Lokendro Mangangna Mapung Oiba Thodang Loduna Hozai gi Team Ado Moirang Kendra Progressive Fund Office ta Taram no Opagi Thoram Ama ngasi pangthokre Thoram aduda Moirang STG MLA TI Santi Moirang Apunba Maira Paibi Imalo Mampil Moirang Kendra Amadi KG Moirang Kendra Apunba Love Chemical gi Thomi Singsu Saryake Pigliba Angang Kaya Yauba Hozai gi Team Ado Ikai Kumnaba Utpaga Loinana Lengyan Fi Yanduna Moirang Kangleirolga Mari Leinaba Lairi Khara Su Pudol Tamke Moirang gi Khongchalasida Amawaba gi General Secretary Khetrimayum Suzatana Luchingba Amawaba gi Team Amasu Saryake Lagliba July Tara Nipan Fauba Amukogi Office ta Leiduna Amukogi Thomi Singa Loinana Manipur gi Atai Laifam Len Kaya da Su Chatuna Lai Kurumbaga Loinana Athoba Kaya gi Yata Famda Haika Laikat Tamgane Masida Poirei Leimarol Maira Paibi Apunba Manipur Amadi Amawabana Su Mating Pangane Hozai dagi Lakiba Maitegi Team Adu United Manipuri Association Uma Amadi Poirei Leima Nupi Lop Hozai Asamna Luchinglaga Lakibani Haina Charola Sinamaka Tarakli
Mission for Integrated Development of Horticulture gi makhada District Officer Horticulture and Soil Conservation Thobal na sinduna ngasi Thobal amasung Kangsing District lomi kuntra manga romda Kharif lawro ki oina sem lafu amasung dragon fruit pambi sing yenthokre. District Officer Horticulture and Soil Conservation Thobal ki training hall da pangtokpa thoram aduda Thobal District DC Anthem Suvas District Officer Horticulture and Soil Conservation Thobal O LUXMI amade Horticulture gi AOY Pradimna saru yaki. Thoramgi sarugama oina DC Anthem Suvasna Thobal amasung Kangsing District ki khangalaba lomi kuntra manga romda apunba lawfam hectare kulhumdoi romda thanaba lafu sem amasung dragon fruit pambi singa se yentoke gasi yentoliba oi pambi singa se puning changna amade checksina thaduna masidagi khudong chaba lawnaba honabiu haina DC Anthem Suvasna lomi singda appeal toke ek hobudagi hona koi price to matamda koi na mi se khanba matamda magi leiba se thagani hai basina koi na field satana potaka yenga laibra leitabra ga yengpoga adagi yaragadi koi na noina pidaba ko siga magi leiba ke siga chana bra gaisi ai handage ye do haise leibani habada edi mafam chala ba haibam leidu ko adumbagi keno se to view hai basi mai amuka hanai apil tawjage Lambigi laibok tiba thauthok amadagi soktuna housing Zenems ki auto warta laying duna leiriba Thobal District Working Journalist Union DDWJU gi Joint Secretary so oiriba Itual Express ki paumi Sek Avasta DDWJU na selgi mating pangkrei lunena atubada fagatpa oiraktuna hanagum mathok toba ngamba oirasanu haina isoda thoniki Laibok tiba thaudok adu Sek Avasna Paulo was chaluraga mayumda hankibagi lambida thokibane hayeng mahaki operation tawragani haina doctor na khangal lakpadagi laying sathabada kharata oirabasu mateng oinaba haiduna DDWJU gi President Soibam Binoina selgi mateng adu kosinakibane haina Thobal District Working Journalist Union ki General Secretary Rabita Khilamamna phongdorakle Like-minded group LMG Manipurna lamdam asigi awana tarpa singda leftana tengbang pibagi sarugama oina yum maina tumna chakibadagi awaba mayok nariba mayang Imphal Bengun ngaram daleiba wangmayum boboigi imungda kudaki oina lupa lising taraga loinana nongmada sangtaba yadaba polam sing tengbang krei LMG gi Secretary Ozit Sorokhaibamna luchingduna satkiba tengbang kongcharaduda KK Wahengbam Dr. Maibam Itin Surendro Ningombam Boinau Maibam Manikanta Mutum Sovita Maibam amadi Birla Salamna chingba maru oiba maru lufloi kayana sargyaki hairi Assamgi ising ichawna awaba taraba Manipuri singda United People's Front UPF ki President Nongthombam Rupachandrana luchingba member tarana saba team amana All Assam Manipuri Students Union Amsugi kuthangda jana thaknaba polam kaya kusinakre Acha thaki polam sing kusinaba aduga mari lenana UPF ki President N Rupachandrana hai UPF ki member tarana saba team amana hause kasargi ising ichawna maram oiraga awaba kaya mayong nariba Manipuri singi damag Imphal dagi angamba khara asi mateng pangba lakpani Khongchara duda Jury Development Organization ZDO amasung All Assam Manipuri Students Union Oklamba madi mateng kya panglakiba asida nungai fawi bakoi busu UPF ki maike dagi thagat pafongdok le haina Rupachandrana makha thaki ꯑꯩꯈꯣꯏꯅ ꯑꯁꯤ ꯂꯥꯛꯆꯔꯤꯁꯤ ꯃꯤꯑꯣꯏ ꯇꯔꯥꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯔꯒ ꯀꯁꯥꯔꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯣꯛꯈ꯭ꯔꯕ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ JDO ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯋꯥꯄꯜꯂꯤꯒꯤ ꯑꯃꯗꯤ All Assam Manipuri Student Unionna ꯑꯣꯛꯄꯤꯗꯨꯅ ꯑꯁꯨꯒꯨꯝꯂꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯍꯦꯟꯅ ꯁꯣꯛꯆꯔꯕ ꯃꯐꯝꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯖꯕ ꯀꯥꯟꯗ UPFꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ UPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ Amsu Central Committee Kasargi General Secretary Kabrabam Bikramjana UPF ki President Luchingba team amana ising ichawna maram oiraga awaba taraba Kasargi miyamgi damak asa thak amasung selgi tengmang pibiramba sigi damak UPF thagat pafongdokhi Diocese of Imphal ki ahanba Bishop Archbishop Emeritus Most Reverend Joseph Mitathanina ikhang khangawdana leikidabada All Manipur Catholic Union amkuna awaba phongdorakle Amkuna thadorakpa awaba phongtokpagi charol amana hai mahakna hinglingi matamda kunai asigi damak laukiba tawdang ado matam pumnamakta ningsingduna lehoragani laikidrabagi funeral service hai ayo pung 13 taba matamda Mantri Pukrida leiba St Joseph's Cathedral da pangthokani masida miyamna sarugyabiu haina charol asina makatari
More border town the Thona Riba 2-wheeler sing ki document amadi registration number na chingba fazana yaubra haibiki matang da ngasi More police amasung commando gi apunba team amana drive satakre. More border town da ngasi satakiba drive aduda Myanmar gi Kenbo bike yauna 2-wheeler Kundrom Chechang amadi registration number yaudabagi fagatki. Makoi singado ngasi nungtil More police station da PR bond sign tawanki. Loinana Technopol district ki DTO office hangbaga gari singado Chechang tanthongnaba khangalaba matung thadokra hairi. Extrajudicial killings of civilian Mari Lenaba, Lenina CBI SIT na Chatharakiba investigation da Chainabani Haiba Armed Force Personnel Singi Matakta prosecution sanction Pibinaba Union Home Ministry da IFOM Extrajudicial Execution Victim Families Association Manipuna Ai Bacharol Ama Pisin Krahari. IFOM ki President Renu Takhelambam amasong Secretary Idina Yengkom Anina Kodek Piduna Manipur ki Governor ki Kutangda Union Home Minister Amit Sada Pishin Kiba Aiba Charol Aduna Hai Association Asina HRA ga Pulaga file Tokiba writ petition Amaga Marilenana Supreme Court na extrajudicial killing case Lising Amaga Chamaga Kunipan CBI ki Special Investigation Team Amana Tigar Hanaba Kanganki Order Asigi Matung Ina CBI ki SIT na case singadu investigation tauduna Mari Lenaba magistrate final report pikhalaki. Union of India ki Armed Forces Senaba case pumnama Union Home Ministry na prosecution sanction PU yadai CBI na satakiba investigation aduda khairiba Armed Forces personnel sing Chennai haibagi prima facie panglabasu Union Home Ministry na makoi maral leite haiduna prosecution sanction pidana leire. Victim ki imung manungna chahi kya asi achumba wayal fanglabadi haiduna ngaiduna lakibane. Supreme Court ki order amagi matung ina CBI na thongdok sing adugi achumba kudam changdam kaya ama puthorak labasu Union Home Ministry na masi thingzinaba honaduna leire hairi. Fibam asida January ba Armed Forces personnel singi mathakta prosecution sanction pibidrabadi victim ki imung manung singna achumba wayal fangba ngamlaroi. Maram aduna Union Home Ministry na kudakta CBI SIT na tiziliba case sing asida January ba personnel singi prosecution sanction pibiu haina appeal tarakle. Manipur Sahitya Samiti Thobagi Kumjal Isingani Taram Kunmathoi Kunithoi ki corridor gi mana pangadaba singi maming laukthokle haina Samiti asina thadorokwa charol mana hairi charol asigi matung ina ningombam Pramodini Ningsing Sahitya managi oina wari macha gi lairik punsigi lamai amadagi ahiba Tikendrazit akoizam dapiragani mana ase Satyabati ningombam na katpane akoizam Chauton amasung Rajkumari Muktasana Manipur Sahitya managina Atopal lol dagi handokpa lairik Srikant ki aiba tensubam kunjesor da piragane mana ase nausekpam ongbi akoizam LUXMI laimana katpane akoizam oja bizoining sing sahitya managi oina sairengi lairik loibi chingum lengdana ai gi aiba imozit ningombam da piragane mana asena Dr. akoizam Lokendrona katpane akoizam ongbi Binodini ningsing sahitya manana Maharaj Kumari Binodini Haiba Lairiki Aiba Kunjalal Yendrim Bamda Piragani Mana Asi Tabaktagi Pota Kraba Wing Commander Akoizam Temena Katpani Hairi Manipur Sahitya Samiti Thobana Manasing Asigi Damak Manipur gi Manung Amasung Mapalgi Aiba Aibi Singna Matam Chana Lairik Sing Pibirakpaki Damak Thagat Pafongdok Pagaloinana Corridor gi Manasing Asi Lanthongnaba Matam Atubada Lakthoklagani Haina Manipur Sahitya Samiti Thobagi General Secretary Samom Ragumani na Thadorokwa Charal Mana Hairi Naharol KONGKHAM Artist Association Chakthikpi Party gi Nauna Puthokadaba Sumangkum Hai Hu Polangi Yai Fathauni Thoram Ngasi Lamfel Supermarket Leiba Sankar Cinema Hall da Pangtokre Thoram aduda El Tarpan Advisor Manipur State Sumang Lila Council Kunjamayum Santikisor Retired Manipur Police Awaibam Budi Advisor Naharol KONGKHAM Artist Association Mutum Sundar Proprietor MS Brickfield Amadi A Pamili Devi Cultural Activist na Maru Oiba Mitunglan Singoina Soryaki Ranjit Ayekpomna Iba Lila Asigi Lamjing Lamtakpana Arapti Joy Amadi Tingbang Bana Dakesroni Lila Asi Maru Oina Waron Drugs Di Kongjang Mapungfana Put Pangthok Pangamnabaki Pandamda Yumpham Oiba Lilani Lila Asida Saktam Langliba Singde Nupagi Saktam Da KH Dakeshor Arapti Joy Siamchan TH Henrik Krishna Aeroplane Amadi Nupigi Saktam Da Dolmani Vidyasagar Moti Hangang Amadi Surendrona Maru Oiba Lila Roy Sing Oire Body Builders Association Thobal Nasilaga Lakliba July gi Seicat Kuntra Mathoida Khongjong War Memorial Complex Kebachingda 3 lakh suba Mr. Thobal amasong 3 lakh suba Men's Fitness Building Championship lisingani kunithoi pangtholagani haina Association asigi Publicity Secretary Nonglen Soibamna press ta thadorokpa charol amana haire charol asina hai Nongdam
ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯖꯤꯝꯒꯤ ꯁꯥꯟꯅꯔꯣꯏ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯐꯣꯟ ꯅꯝꯕꯔ 7005508948 ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯆꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ FC ꯂꯦꯟꯗꯧꯅ ꯁꯤꯟꯗꯨꯅ ꯖꯨꯟꯒꯤ ꯇꯥꯡ 18ꯗꯒꯤ ꯃꯣꯔꯦꯒꯤ ꯂꯥꯏꯖꯣꯟ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ ꯑꯍꯨꯝꯁꯨꯕ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯄꯟ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯀꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄ ꯍꯥꯎꯀꯤꯞ, ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯟꯈꯣꯖꯥꯡ ꯕꯥꯏꯇꯦ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯂꯨꯟꯃꯤꯟꯊꯥꯡ ꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ Ngarang loishinbagi matchta HMTA amade Molnoi Area FC team anina sanaki. Apiba matamda nakal anigi teamna goal chanaba ngamdabadagi penalty kaunabada SMT na thoike. COVID-19 के लाइचरस तगी ngakthoknaba achamba section thorang khara ngana setpinaba Mami TV gi maigi degi ningsingjari madudi yumdagi hek chatokbaga face mask upiyo memaga gi marakta futaru kerapa thambiyo maimit ko satoi nam do piyo amadi COVID vaccine kapa yarba sing sungsoi soidana COVID vaccine kapthoktuna laicharus tagi kanaba myampuno honaminasi aroibada maroiba ba amuhana Imphal West District Police ki yamna chauna maipak operation amada Imphal West Commando ki team amana international market ta lupa crore tara henbagi senfam oigadaba kani kg samaga kuntra taruk rom ga konana truck ama amasung truck driver ama phagat pangamkre. The Manipur schedule average MSR listing ani kunithoi puthokre MSR listing ani kunithoi puthoklabanina construction works ta hena quality laihanba ngamlagani haina chief engineer KH Tembana phongdorokle. International market ta lupa crore ani lagyang khairom oigadaba mayai kaba chinjak sungbada sizinaba poppy straw kg listing agum gram chaniga yangkhai myu amadagi Bishnupur commando amasung Moirang police ki apunba team amana phagatkhre. Tupul landslide and nansin kiba award pami sing thibagi thabak lagliba irai numit fawa satharaba matung makhatana thibagi thabak sathagadra satharoidra haibado mifam amana leblagani anoba asiba hakchang amata phangba ngamkidre. Singbu amuka na krumjari